Paushedi Jumpo Maru Pau Kharab de Touרי Ex-MLA Ahungi Maikeidagi Aknaba argument Chatthari Hokiba John Taragama Pandapang Toki State Sigi Amada Raja Saba Chit Chemical Mangoina Indian Constitution ki 10 schedule ki Makada Manipur Legislative Assembly da Lingli Tribal and House Asiki member Oibedegi disqualified Tokiba Ex-MLA Ahumna disqualification Adubo challenge Tauruki upon civil writ petition Nipani hearing the Makoi ki Maikei the Lep ki Senior Council na Akanba argument ching Makatana Summit Toukhre disqualification Gambarilena na Michelin's case WPC number 112 of 2020 Yauna matter Nipan Makashi High Court of Manipur ki Justice Lanu Sungkup Jamir Amasung Justice Antem Bimol Aniki Pines the pull up list okay Rims ki watok MSM na yang silagane Malem Pumbada Santorok liba coronavirus na Malem Pumbada Mishimina Tokantuna Awa Saiteng kaya mayok na Bagaloin na Manipur dasu Masigi Saiteng Pit na Awa kaya mayok na Asikumala Nalis at Asibo Lanting na Kidurba State Asiki Kwaiti Awang Pataki Hospital Amu Oikhre Resident Institute of Medical Sciences Rims Asid Aran Pambashi na Duna Tony Batori Rimski Authority Singi Matakta Manipuri Student Federation MSF akan Bamiang Sanglagani ID MSF ki Assistant Publicity Secretary and Waris Akram na Thoudok Pasirol Amada coronavirus ki tamthirba laichat asina Manipur dasu asoba saitheng piduna community level the transmission torok tuna misi mina tholak tuna social stigma lainarak padagi doctor singna patient sing pon laying bidabana sing bata bata nuwai taba tangka kaya ama hospital sing data tana thengnarakli haire asugumba people masi lairing at state asiki oina khwaidagi hena wangpa thake hospital amade medical institution amu oiba rims the institution asiki director na contract amade daily wage ke employee loba matam the personal interest niam kai pa mong da thabak hapsin baga loina na rims hospital asibu shinani ba mong da shinari institution asiki staff sing asibu thabak tagi lokthok ni mong da lokthokli hauju su contract staff samri sukna mari outsource tawna ba rims ki director na hodari aiba wafam asi rims ki non teaching employees association ki mai dagi media da phungthorok pa thengnari basini Maramaduna Laina Lechat Asibulan Nagadur Awang Pataki institution Ashida Aranba Pambashi Naduna Towning Buddha Tori Rimski authorities in Matata MSF Akan Bamiang Sanglagani Haina Aroba the Tamdakli Samazwadi losing back COVID-19 Sikhre Samazwadi Party ki Senior losing back Amasung Uttar Pradesh Legislative Council ki member SRS Jadav COVID-19 number of Oikhre Sikhre Aina Party is na Asipangokre Samazwadi Party ki Wangagloy Rajendra Thouri na Aike Sahi Marfu Tare Chukraba Luchingbashi Hokiba September Amada COVID-19 positive Oiramle Thengna Kibani Mahakanag Nubidang Lakno the Laiba Sanjoy Ganti Postgraduate Institute of Medical Sciences da Laikidabani Aina Chowdhury na Phongdorakli Paragasida boxer Laisram Sarita recover tore yumdagi thapna isolation da leiri Mamang the boxing world champion Oiramle Laisram Sarita COVID-19 ki recover tokre adubo Mahaki Mimdagi Thoudok Mapam Amada Makhatana Mahaki Machanupa Aso Engam Jarok Tanabani Tarani Amaga quarantine Tokuna Lady Masagi Zay Kuntragani Panchura Bisarita Amasumaki Mapuru Toybega Punna August Taraga the COVID-19 positive Oikhre Mahak Imparge COVID Care Center Amadiking Arang test over negative or a particular disaster Pade Saritana Pongdoki with the Mahaki Mapuru Bahoki Basel the negative Oibedegi Mangjona the disaster Krabani Adubo Market test Adu positive or a Paki COVID Care Center the Makatana Laitawani Adubo Makatana test over the negative or a putting around disaster Tokibani Sannabagi Pau Amada France ki Kylian Mbappe COVID positive or a particular Croatia Sanakaba Mes Yaoraroi Hauzik Europe city sing the Chatthari Anirak Suba European Nations League Football Tournament Kimaru Eba Tim Oikhre France in Ha Oikhre Yaoraroi Kylian Mbappe COVID-19 positive or a particular Ngarang Mayum the Mangkhre Paris Saint-Germain striker Kylian Mbappe ning thaukapan mita COVID-19 tawbada positive oirapodaki makoi training maphamdaki ngarang nungtil adumak mayum dahan kibani French Football Federation ki Maikeidagi phongtorak kibada testing adu ngarang ayuk European Football Association ki Maikeidagi kanglon ki matung inda sanaroi khudimakta tawbani maduda Mbappe positive oirapodaki training camp thadoklaka France ta hanke mak ngasi athingbada Croatia ka sanakadaba ani super round ki match adu ta saruk Yaoraroi Ningsing Bayapadi Tangjo Mita France na Nations League Ahanba Group Match na Sweden ka Sannaba draws alam gadabadagi injury time da Mbappe na changiba panchal aduna team adu mai pakpangam khibani team masige coach DDR Deschamps da phongtorpagi matung ina league asigi oina mahaki team da semtok semjen kaya ama pangthok taba Yaoraroi maroi ba sanaro sing COVID-19 positive oiraki basing aduna maram oiraga
mahaki lalong da su ahung ba kaya thamlagani aike yamna ngakpa Thoudok Amada Tamil Nadu da apokpa Mapana PUBG mobile game Sannabagi Chei haiduna Machanupa Thouri Yanduna Sikhre yamna ngakpa amadi thamoi sokpa Thoudok ama oina ngasi Tamil Nadu da apokpa Mapana China na develop tawba PUBG gi mobile game Sannabagi Chei thangi aiba wahaudagi sahi yamna nawripa Machanupa ama Thouri Yanduna Sikhre aina agency gi pauna phongdokle laikhidraba angang asi Tamil Nadu gi Chennai region da leiba Baniyambadi town dakine mamingna Srinivasan kawe class 12 tamle pamasagi sahi taraga nipan khakta ngairi ba wakhal leitadriba angang ni haiba police na masak khangba ngamkhre aire haukiba thamari rom asi Tamil Nadu sarkar state aduda novel coronavirus ki yeglaga state chinthungna lockdown tawkhibadagi angang asi ayama matamda lairik paba amadi TV yengbagi mohte India government ge Ministry of Home Affairs na thingkraba PUBG game Sanei haiba police na perumal koba angang asi ki mapadagi khangba ngamkhre aire Perumal ge sarak mapanda hangba dukan da angang asina yamna toina sanglak athing pamarakda PUBG shanaduna mapunchi maglagani aibagi thajaba leiduna angang mapana iton ba Machanupa Srinivasan da sei thangba tawbani aibasu khangle angang asi bhaksang postmortem tawkhibaga loina report ngaina risu aire aroibada content sing asi maroiba pau khara asi pau dum jaripa Manipur local news YouTube channel amadi Facebook page asi degi yeng video puna mapo thaka chari loina na channel asina tom da kana rabadi subscribe like and share to waka wi group na mapo amuka na thaka chari